Malemda hauzi mipainariba COVID-19 laichar asi aikhogi lamda masida yauraktri haiduna tarai komthokna leithokpa chumloi coronavirus ki lantheng asi thengnanaba matam pumnamakta sem saduna leibagi tangai fadaba leire haina Manipur ge Chief Minister N Birena miyamda section wahai thamkhrai COVID-19 laichar asigi matangda miyam tinba mafam oiriba khwaramban kaithilda leiba miyoi singbu wakhal tahanabagi pandamda ngasi awareness drive chathakrai Chief Minister N Birena luchingduna Imphal gi thangal amadi pauna kaithilda chathakiba drive adugi saruk ama oina kaithil ani asida dukan amadi potfam fambi imaibel singda COVID-19 gi matangda lokhat kadaba cheksin thorang gi matangda wakhal tahanki loinana face mask amadi hand sanitizer kaya su lemna yanthokhi COVID-19 dagi ngakthoknaba lenga asina lokhatliba section thorang asi kharaga hena lokhat haningi airport yaungna mapalam dagi changlakfam oiriba mafam singda body temperature yengliba khulai asina leina asi ngakthokpa ngamgani haiba thajade lenga asina khwaramban kaithilgi oina kari section thorang lokhatpa leirabge haina Congress Legislature Party CLP gi leader su oriba hanagi Chief Minister Okram Ibovina phongdokrai Airport manakta leiba school singda quarantine amadi isolation facilities thamgani haina DC Imphal West wana ngarang thokhiba order adu handokadabani haina Dagari Youth Club ki maikaidagi lenga ki mafamda dabi tawrakli order asi handoktuna quarantine amadi isolation facilities sing asi mi yamna tadaba mafam chaba ama yengduna sabiyu haina club asigi General Secretary Famdon Prama Mangang San hairakli Ukhrul town fauduna chaliba lambi sing matam kayagi mamangdagi mari lenaba singna yengsinbidana leirakpabu Ukhrul gi tongan ba loop kaya na condemn tarokli loinana Manipur government na Ukhrul town ki manungda leiriba lambi sing semjillagani haibagi thajaba kayarak pikhrabasu hauzik fawba paikhatana lakpada natana hauzik horiba lambi ki fifam masada miyam penadre haina all hunpung Ukhrul town association ki chairman Chonmi Raleng na phongdorakli Asian Highway ki thakta semgat kadoriba Imphal More lambi gi lamkang khunong mapa si lambi pakthokani amadi pakthokloi haibagi matangda Chandil gi DC Krishna Kumar na Khunja Singbu chamamnaba pokhale haina lamkang khunong village expansion and construction affected compensation committee ki chairman Sakhil Momo Darnong na pendaba phongdokrai loinana lambi pakthok loidaba leirabadi lengang ki maikidagi chapchaba paukhum ama tha sigi kunthra fawagi manungda Khunja Singda khanghanbira u haina chairman Sakhil Momo Darnong na lenga ki pukning singsilakli Coronavirus ki section thorang saruk amo oina tha sigi tang tara dagi Manipur lengak na more amadi Myanmar ga tainariba ngamkhaida sathok sasin tawbada matam kaktana athingba thamkhibana maram oiduna more da leiriba miyam maru oina sinmi singda chauna khudong chadaba mayok na hale haina All Community Development Organization more gi General Secretary L Kamal Maitaina nungnang phongdokrai Chahi lising ani gi puwari da ningthau amatana India gi lengak londa changsin ba leite Manipur gi puwari ga yemong nagadaba thabak tobiganu ningthau lesemba sana jawba ningthau khubam thadok piro adum oinamang Rajya Sabha ki MP oina chatkhibada athingba amata leite haina kanglai ima lop kilna section wa thamkhrai Lising ani tara nithoi gi December tara tarukta Delhi da chahi kunhumdoi khakta ngairibi physiotherapy intern namabu namduna izat manghan badana tana ot naikhiba miyamna Nirvaya gang rape amadi murder case haina khangnariba thodo adu da chenariba convict mari ngasi ayok pung manga makhai taba matamda Tihar jail complex manungda phasi tawduna hatkibaga loinana Bharat ta nupi gi mathakta chathaba namza namthek nabagi wild da puari ma semkhre